ngasi miyoibagi minungsi yengduna thauchom thoithoi amasung oinam thoithoi babu tekta kaidana kanbirakpagi damak lengak amasung makhoi anigi thawai kanbiduna imung manungda sinabiraknaba appeal tawkiba tongan ba civil organization amadi manipur miyam da natana thadokpirakhiba kuki ichilnaw singdasu mama oibi singna thagatba phongdoragli ngasi mang di ba isa jingje hangne haibase yamna nungai jai adubu akhoi gi manipur da pali ba onaisan ichil inaw kuding mangna maitai panghal amadi chingmi tammi naga ichil inaw kuding mangna mateng panggiraga isa jingji bu mama akhoi gi kutta hangan baje sidagi hena nungai jaba leijate adubu manipur da pali ba sarkar amadi india sarkar kuding mangna isa jingbu tekta kaidana ama akhoi gi kutta sinarani tabada akhoi yamna nungai jai moi buju akhoi na thagachari adubu leiriba sarkar jing adagi koki isil inaw akhoi punama ngasi ba numisidagi nungsinaba inai taba masi punamakse tokminaraji aduga akhoi punna pruk amata oina hana hingminaba adugumna nungsi chanana hingminaji moina akhoi isa jingbu tekta kaidana thador isigumna akhoi su matam leiba khibikta moibu nungsi chana harau tayamna moigi masa masudo akhoi isa mangnena akhoi khanjage asi haraga ilo sanjarage akhoi inauche mayam changdana mayam na wabi badagi akhoi khutta sina bidore hojiki sina jadri ko mayam police lai hai ado akhoi na tumba chaba khangdana dagi akhoi je isa inau go sida da hai khanjai bu ko ado khoi se harau mandagi ta yam harau yam na ado mayam na konna bidagi akhoi yam thakani mayam ju akhoi se harau sidai hena akhoi kari hai tare harau ba haibang hangre ko bugi hati harau se adagi kai hatare mayam kubi haibu sidni sabang ye harau mandana adu mayam na kuki ko tabasang di ahin balik hai adu mayam gi mating dagi na phang na abugi kutisina duje ai haini ani kana mayam thakasa nangti nangdo nagi mayam na chimbi basombi mayam bugi mating ani ko phangja duje na je phangja dije adu si hai loisan ja dagi